ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯦ ꯅꯥꯈꯜ ꯆꯦꯡꯖꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯄꯦꯖꯁꯤꯗꯁꯨ ꯃꯤꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯕꯨ ꯅꯥꯈꯜ ꯆꯦꯡꯖꯦꯜꯒꯤ ꯑꯣꯏꯅ ꯊꯦꯡꯅꯖꯕꯗꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯖꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯁꯨ ꯁꯨꯃꯥꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯑꯣꯏꯔꯒ ꯃꯊꯪ ꯃꯊꯪ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯒꯀꯣ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃꯈꯛ ꯅꯠꯇꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅꯤ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯁꯦ ꯁꯤꯒꯤ ꯊꯤꯝꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯗ ꯊꯝꯃꯤꯕ ꯊꯤꯝꯁꯦ ꯀꯔꯤ ꯊꯤꯝ ꯑꯣꯏꯗꯣꯏꯅꯣ ꯇꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯏꯚꯦꯟꯠꯁꯤ 3ꯂꯛ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔ ꯏꯚꯦꯟꯠ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔꯒ ꯄꯥꯡꯊꯣꯛꯆꯔꯛꯄꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯈꯜ ꯆꯦꯡꯖꯦꯜꯒ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯁ ꯀ꯭ꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯏꯚꯦꯟꯠꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯁꯦ ꯑꯟꯗꯔ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯟꯅ ꯌꯨꯅꯤꯐꯥꯏഡ് ꯒꯦꯝ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯏꯟꯀ꯭ꯂꯨꯖꯟ ꯍꯥꯏꯇꯥꯔꯦ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯔꯛꯇ ꯃꯤꯔꯛ ꯇꯤꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯏꯚꯦꯟꯠꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯝꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔ ꯀꯛꯆꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗ ꯍꯣꯞ ꯍꯣꯝ ꯇꯥꯌꯦꯜ ꯈꯣꯡꯕꯥꯜ ꯑꯅꯤꯁꯤꯅ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯏꯚꯦꯟꯠꯁꯤ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯁ ꯀ꯭ꯂꯕ ꯈꯨꯔꯥꯏ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯁꯇꯦꯟꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯍꯨꯝꯁꯤꯅ ꯉꯁꯤꯒꯤ ꯏꯚꯦꯟꯠꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯚꯦꯟꯠꯁꯤꯒꯤ ꯊꯤꯝꯗꯤ empowering the children haibani agang sing se empower tok sai habani bako adi agang sing je tungi yumbi ni akhoi nation ji oina moidi pillar ni na ko akhoi mokoi hena future gi keno ni na hena akhoi phagat na gi demok semgat chi plus hairiba under privilege oi bangang sing se si mayam marakta mirak til halaga mokoi gumba section ama su lei habi akhoi society mayam ga mana thokna na ba amadi mayam gi marakta til hanba inclusiveness ama purak se habi tong khaina taraga leite habado chume adumak ni ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯀꯨꯝꯍꯩꯁꯦ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯇꯣꯡꯈꯥꯏꯅ ꯊꯝꯗꯕꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤꯡꯗ ꯁꯨꯃꯥꯏꯅ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯅꯥꯈꯜ ꯆꯦꯡꯖꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯃꯇꯦꯡ ꯄꯥꯡꯕꯔꯣꯝꯗꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯦꯡꯅꯖꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯖꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ 3ꯂꯛ ꯁꯨꯕꯅꯦ ꯍꯟꯗꯛꯀꯤꯁꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ 3ꯂꯛ ꯁꯤꯟꯖꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯅ 3 ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯦ ꯑꯗꯨꯝ ꯀꯦꯂꯦꯟꯗꯔ ꯏꯚꯦꯟꯠ ꯑꯣꯏꯅ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕꯁꯦ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯦꯅꯨꯑꯦꯜꯂꯤ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯆꯍꯤꯗꯁꯨ ꯄꯥꯡꯊꯣꯛꯆꯒꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯁꯨꯀꯣ ꯃꯐꯝꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯗꯧꯕꯒꯤ ꯁꯔꯨꯛꯇ ꯑꯇꯣꯞꯄꯗꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠꯁꯀꯤꯗ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯖꯟꯕꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ 5ꯅꯤ ꯆꯟꯕ ꯐꯥꯎꯕ ꯇꯧꯒꯅꯤꯅ ꯍꯥꯏꯕ ꯑꯗꯣ ꯏꯚꯦꯟꯠꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯍꯥꯟꯅ ꯄꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯏꯚꯦꯟꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯏꯚꯦꯟꯠꯇ ꯑꯩꯈꯣꯏ ꯄꯦꯟꯇꯤꯡ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯈ꯭ꯔꯦ ꯉꯁꯥꯏ ꯄꯥꯡꯊꯣꯛꯆꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯐꯨꯠꯕꯣꯜ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔꯒ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯔꯁ ꯀ꯭ꯂꯕꯀꯒꯤ ꯑꯣꯏꯕ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯠꯆ ꯑꯃ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯆꯔꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯔ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯑꯩꯈꯣꯏ ꯈꯔ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯏꯚꯦꯟꯠꯇ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯒꯨꯝꯕ ꯏꯟ ꯑꯦꯟ ꯑꯥꯎꯠꯀꯨꯝꯕ ꯕ꯭ꯂꯥꯏꯟ ꯍꯤꯠꯀꯨꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣই ꯏꯚꯤꯅꯤꯡ ꯁꯦꯁꯟꯗꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯁꯣ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯃꯣꯏ ꯇꯦꯂꯦꯟꯠꯁꯤꯡꯁꯦ ꯃꯌꯥꯝꯗ ꯈꯔ ꯑꯦꯛꯁꯄꯣꯖ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯗꯥꯟꯁꯀꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯅꯆꯤꯡꯕꯁꯤꯡ ꯌꯣꯒ ꯄꯔꯐꯣꯔꯃꯦꯟꯁꯅꯆꯤꯡꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯎꯠꯍꯟꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ म्यूजिकल नाइट मचा अमा हाइतारे यामना अपिकपा यामना चावदबिदा कोई खा टेंटकना दुमसु कोई थमजगनी सिम हाबदी थबक से तौबदा हेना मपुंग फाबदो वरी लिरकपसिदा दुम मपुंग फाबा मा थमोइदा दुम सागचार फौजख्रेबा लोइरमदाइसु इसै मजु हापा हेना नुंगाइ हनबदो अगांगसिंगदा अदो अगांगसिंगनासु यामनासु हराउनासु लेहवे ngसाइ अखोइ नुपि मचादना हेना अखोइसु प्रायोरिटी पिरग येंगजरेबको अदो नुपि मचासिंगसु यामना हराउना लेहवे मतुंगदसु मथंगी चहीना लाकपदसु सिदगी हेना चाउना सिनबा ngambiyona अखोइगी नाखल चिंगेलदसु हाइजरी अमदी अखोइगी सोशल रिफॉर्मर क्लब तसु खोइना विश पिजरी मयाम हेना मणिपुर से इरैपा कंगलैपा से हेना चाउखटमिनबा नुसी चानाबा म ओइमिनसे हाइदुन दुगा अखोइ ngasiगी अखोइगी सिगुम्बा इवेंट से अखोइगी लाइव कवरेज तौबिरिबा क्वा कैथेल 360
बसु अखोगी नाखल चेंजेल अमदी सोशल रिफॉर्मर्स क्लब की मो सिंजरगा आई आई न थगचब फोंदोक चाहिए थगत चाहिए ऐसे थैंक यू